Ngashinumida wairam phongkiba tungan Manipuri siphongsingdagi masum thokiba thawdo wathokisingdagi maruebi I pausing miyamda thamjari ahanbada Bharat lengana yellow phuru kanglupsingi thamoida amanamabu warau hanana pokhanduna yengthina hanbegi hu kamsinduna divide policy sinari amko India lenga ki maikai khaiba thawsilamana lisangsana Manipur gi kanglu phurup singbu tokhaiba agenda da yumpham ohenduna hamuhana tasin punsinba yaroida mongda thamna bohonarakli yellow phuru kanglup singi thamoida amanama pu warau hanana ba pokhanduna yengthina hanbegi hu kapsinduna device policy sinari masina ngasidi nungsi chanana puni hingminambagi mari asi Thadat Kadauri hain All Manipur United Clubs Organization Amukogi General Secretary Pratap Lesangthemna press thokpa sirol sinahai ningsing ba thoktraba matamdagi khunjau handuna laisau handuna malemgi phurup singi mamangda mating leina khunsen laisem lakhibani malem dai khugi boundary lamgi ngamkha yatuna lengang lakhiba puni hingminariba kanglu phurup aikoi punamak singa sidi khaibung khaidokna bo hotnari bani hari Thawdo sigi manungdani English ngani kunga mathugi June gi taraga mari Bangkok Declaration lakhibani Bangkok Declaration atuda ceasefire extension without territorial limit haibu Manipur sokpa wahi sing yorakpadigi declaration asigi mayek to All Manipur United Clubs Organization amukona masi yaroi hingminari besingi nungsi mari kanana sthadat pangamroi puni hingminari besingi lam kanana thugai bi thugaina bhona ragli thawung krima amukona protest tori June taraga mari asi amukona apun bagi saktam bu thugaina bhona ba thawung gi mayukta protest tawduna miyam gi ihok sagat mina khibanu mini namida sibu amukona protest against the device policy of government of India haina ningsing dun rakli ngasi su namida sibu ningsing mina dun apun megi iramdam ngaknaba aset pa phirep lawmina duna thawai pomina rasi haidi siolasin hai ngasi Manipur oidiba phiwa masigi waroisin piba haibisi makhoi gi aronba device policy handokpa puksiel sengna amadi laibaki sakti sinadun illegal immigrant sing takthokpa Singilamgi saruk sing ningtina niyam sum sisinaduna sakot hanana bokhona ba loinana political goeba solution pi dun India Manipur gi mukna ba loshina ba kaktana oithokani wafam asigi ona taina bada hauji India na sathariba policy asi asumaksa thaduna lairabadi ingta pahaibadu pi bangamroi Malem the Nam Taduna Lerapagi Tauxil Amata Mai Park Kidri Habisi, Puari na Mayek Singna Takli, Namita Adri Hainaramba British Lengak Anisuba Lanzao Mai Park Sarabasu, Loy Lengak Kia Tadokuna Maningtam Piramki, Mikapon Mapam the Ningtam Lalhogi Wadi Labor Barat Basishina Mahogi Ningtam Lan Yuari Bu Ikai Kum Narabadi, Atobuda Manipurgis Warusin Pigatavan Hadi. Amarum nana lamda masigi khulai paiba group singi mathakta park sound operations thanaba thorang pekhat pahore report hauzik lamda masida thoklibe irang asigi waroi sanama puraknaba barat lainga ki mekedegi lokatpa khongthang ama oina maite amadi kuki singi marakta thoklibe irang asida yawriba khulai paiba group singi mathakta hena park sound operations thanaba thorang pekhat pahore haina India today ki report aman hari report asina hai lamda masida thoklibe irang asigi waroi sin puraknaba maike animakta wari sanaba mathoktai adubu muknaba lairiba maike animakta khulai paiduna lairiba makhai wari sanabada waroi sin purakpa amadi lamda masida thoklibe irang asi lakshinanaba khulai paibising fagatpa mathokta bana center lenga ki pauktak matung in state asigi mafam singda asauba operation ama sathanaba thorang satharakpa oiramba yairi panma yabadi state asida president rule thamkraba matung security force na singamari tampaki mafam kayada paksana operation sathaduna khulai kya phagatpa galoina Manipur gi governor Ccpur Balana security force tagi lakhi bamadi niyam lana pairibu khulai sing pikhalaknaba tangkak ani ahumlak thokna matam pibidagi tuan police station singda khulai kya surrender torakhi balai khrabani loiduna sai sigi February 13 arambai tingol na pairama nongmayawna khulai sing ahanba Manipur rifles ta khusina khibalai khrabani ningsing mayabadi CBI na arambai tingol gi asem kadan phakibagi mayokta hauzik lamda masigi miyamgi khongjang ihok sanction ba leptri ATM di miyamna sanction kiba khongjang aduga madi lena hanagi minister nongtham Biren amadi Rajya Sabha gi MP loisema sana jawba anibu Union Home Minister Amit Shah na koraktuna tangkak ani thokna Delhi da unaduna wari sanakhiba su laikhrabani Thailand dagi New Delhi tamna pairakpa flight amagi manungda bomb yawra herakpadigi mamai leiduna amuk halakri Ngarang the Ahmedabad plane crash tawkhibada ngairingaida ngasi Thailand gi Phuket gi New Delhi tamna pairakpa Air India atoppa flight amasu
फ्लाइट मनूंग बॉम लेरी हाइबदिगी ममाई लेरक्तुना थाईलैंड दगी फुकेट इंटरनेशनल एयरपोर्ट अमुक इमरजेंसी लैंडिंग तौखरे हरि रॉयटर्स की पाउना पल्लदुना हिंदुस्तान टाइम्स न रिपोर्ट तौरखिबगी मतुंगिना पैसेंजर चामग यांखैगी तरुक तोंग एयर इंडिया फ्लाइट चहुंगा हुमद्रागा मपन असिना थाईलैंड की फुकेट इंटरनेशनल एयरपोर्ट ती अयुक पुंग मपनगा मखाई ताबदा पैखलबा मतुंग क्रूसिंग फेस योरकपदा फ्लाइट अदुदा बॉम लेरी हाइना सिक्योरिटी अलर्ट फंगबदगी पायलट ममाई लेरदुना फुकेट इंटरनेशनल एयरपोर्ट अमुक लैंडिंग तौकी हरि एयरपोर्ट पैसेंजर सिंग अदु अकनब सिक्योरिटी लोइनना प्लेन अदुदगी लाउथोकलबा मतुंग थीब हुमबिगी थबक सथबदा बॉम लेरम थेंगनखिरी लोइनना बॉम लेरे हाइना फोंदोरखिबा पैसेंजर अदु वहंग पोंग सथखि हरि अमरोमदना मोरे लंबीदा एक्सीडेंट दा नुपी अमा लेखिद्रे मियोय खरा असो अपन नंख्रि ngasi tungan mafam ani thokiba accident da nupi ama laikhitre loinana miyoi khara aso apan nang lehari pausin hai ngasi ayu imphal more lambi paringi loksaw yoramdai imung manungi miyoi sing tongba gari ama accident thoktuna lambi gi matai da tasinbagi thawdok da nupi ama laikhidabaga loinana miyoi ani aso apan nang lehari atopa thawdo amadana moirang tronglawbi okhong sangkarakta car ani थेंजनबगी थौदोक मियोय खरसो असो अपन नंख्रे थौदो अदुदा कार अमदी लंबी गी नकल लेब लबुकता तसिनबग लोइना कार अनिमक अका आइतोय थोखरे हरि अमरोमदना प्लेन कायबद लेखिद्रबी अनि की मफमदा एमपी बिमोल अवाब फोंदोरकली मियोयबगी पुंसी तंबा ngamdi हाइबदु ngarang प्लेन कायबगी थौदोक इरमदमगी नुपी मसा अनि अमसु यावख्री ग्लोबलाइज ओइरकलबा मालेम पुंबसी खुंगंग अमगुम अमत ओइरकलिबा पुंसीरोल की ममी तारकलिबा इरमदमदा पोकपा मसाना मालेम की मफम क्यादा पुंसी सिंथा पांगथोरकपगी खुदम ओइरिबा इसानुपी अनिगी पुंसी लोमखिबदा अवा अना नंगलिबा इमुंगनुंगी अवाबदसु अयहाक इसासु सरुक याजरि हाइना कांग्रेस की एमपी अंगमसा बिमोल अकोइजमना सोशल मीडिया रा थगलकपा पोस्ट अमदा फोंदोरकली एमपी अंगमसा बिमोल अकोइजमना सोशल मीडिया रा थगलकपा पोस्ट असिना मखाताना फोंदोरकलिबा वाफमदी साइरकसिदा होंगलकलिबा मालेम की फिबम असिना हौजि हौजि ओइरकलिबा इरमदम असिगी फिबम दिल्ली न सनारिबा मखोइगी खुदोंबी मातोना सारिबा जगोई मयाम लेफनगे चोंहनगी ngamba ngaki oiba mitki kumai miyoibigi emotion sanariba lila khangna khangsinadaba asumba haibasidi nongmari soidana sapong lakhigani hairi ngarang air india b 787 aircraft flight number AR171 na paikhatkibaga minute ama phadringai da kaikhibadugi matangna palladun o Ibobi na phongtokibada engine ani paliba flight aduna kaikhibadugi asuma maram puthoangadabani thawdo aduna international gi thakta thejingadabani ki amaromdana maitai khaki oibu wakal khalabadi manipur kanma ngamloi sanaigaima lamdam asibu kannana bo honariba miyoi sing phage hairabadi lebak ngakpa yauribe MLA singsu phapham thui lokeshor इंकुमजा लिसिंग अनिगा कुनगो हुमदोइगी मे अहुमदगी हौदुना सथरकलिबा मणिपुर की इरांग मनुंगसना सही असिमकी जुन तराग हुमदोइरे थोकिबा खामेलो की लनफमदा थवाइना पोंता पीख्रबा अथव तरागी मफमदा लैसु कतुना इकाई खुमनपु उतुना खामेलो की लनफम निंगसिंग नुमित थौरम ngasi imphal east ki manungsana leiba nungsum community hall pangtokre maitai khaki oibu wakal khalabani manipur kanma ngamloi manipur kan gi hairabadi lamdam asigi yellow missing nungsi chanana hingmina ba ngamnabagi lambi uba ngamba maitai oiba mathau tai haina social activist rk sanayai man pangtokre iramdam kan malup na sinduna anirak subaning sing thauramadu da pambainu lusingba UNLF ki acting chairman M Nongyai Lamlai ACG MLA KS Ibomsa Kundrakom ACG MLA Thoksum Lokeshor Yauna Kokomi Kaital Ima Lup Singh Thawai Medal Taragi Saisu Fox Amukogi Mihut Singamadi Tuan Lam Singh Ligi Lakpa Maira Paibi Singsu Sarugyaki Thaura Madugi Manungsana Rims Hospital Kusam Naduna Kulngakpa Singi E Haiba Timda Blood Donation Camp Amaspangtuki Thaura Maduga Mari Lenana RK Sanayai Mana Makatana Fongtukibada Manipur Satharaklib Lana Si Maitai Singu Namtaduna Lamda Masik Yellow Missing Punsin Bayadana Masetap Tugainaba Kuki Kulai Paibi Sing Seasonaduna India Legana Satharakpa Lalongamani Masida Lamda Masibu Kanana Asset Pirep Ama Lobiki Tangai Fadabaladi Pirep Asidasu Maitai Ama Oina Maitai Kaki Kanbana Su Manipur Lamda Masik Yellow Missing Karana Nungsi Sanana Labangangani Haibigi Lambi Ubangamba Sang have a wapam Pongdoki Thaura Maduga Mari Lenana MLA
latest location hai lamdam asibu kanna bo honariba khulngak pasing karigidamak pharibano lamdam asibu kanna bo honariba mioi sing phage herabdi lenga ngak pa yawriba MLA singsu phabam thui center amadi state lenga anina tawriba thawong si kari no haibu hong hangladuna Manipur gi irang manung de state asigi lenga na CBI da case kya sinakhi haibasi lebak miyam da khangan ba mathau tai ki Kamelo ki lan pambuning singduna pangthokiba thoramadu busin lang liba ikal gi advisor ningthau khongjam sanato man hai imaleba ki damak athau sing asina kathoklam liba kaya sigi damak khoi leiri haiba ningsingduna thoramasi pangthokani improve kandabi yaro amadi iram dama se tana kai bi yaro haiba sida athau busingi tung induna sangsin ki ganai ki amaromdana Laikhidraba cabin crew nganthoi sharmagi haksang masa khangdoknaba ma ki masi DNA test ki damak Ahmedabad sakri ngarang lebak thiba thawdo amada Ahmedabad ki London tamna paigadaba Air India gi Boeing ama pukhai bagi thawdokta laikhidraba thawbal dagi nganthoi sharma Kongbrai lapong gi haksang adu masa khangdoknaba gi damak DNA test ki damak ma ki pukminaba gi masi ngasi Ahmedabad ki damak Imphal thadokre hari Pausna makhatana hairibana hauju phawbi oina Air India gi maikedi gi official oina imung manungda nganthoi sharma laikhidre haina khangalaktrabasu plane crash adura mahak laitre habisi mari confirm tawri adomoina nganthoi gi thawai yaudraba haksang adudi DNA test tawgada watlibana sapsana khangmangamdri plane adura tongkiba passenger amari crew member khudimak loinamak masa pumba mai saktuna masa amata khangmangamdana lairibasing adu masa khangdoknabagidama hauji DNA test tawbigi thabak yamna kana sathari postmortem room adugi in charge oina puriba Gujarat police ki inspector Chirat Goshaina haikibada thawdo adura laikhidraba miyoi taruki masak maming khangdokpangamkibaga loinana ngasi masa masagi imungna sinakre Ahmedabad Civil Hospital the postmortem gi dama asi baksang puna sani ga humfuga manga purakhi adomaina makhoi singa dugi manungda mai gi sarukta soklam da ba haksang tarukhak masak maming khangdok pungam khibani laikhidraba singa dugi masak maming khangdok laba DNA flopping tawbi gi thabak akan mamong sa thari laikhidraba singa dugi mari mata gi miyoi sani ga taraga mangarum laktuna masa masa gi DNA sample singa du pishinari sample singa du BJ Medical College ta tha bahuri DNA matching tawna bhona bada saurana pung humdragni thuram sangani DNA sample singa duga sana baksang sing hek khangbaga mari mata singda sinakragani hari panmaya bad Air India gi plane kai bi thawdo du da Manipur gi thawal gi masai sei kungni thuram suraba crew member nganthoi sharma kungralapam amasum kangpukpi district gi langnung then singsan sei kungani pa laikhidabani laikhidrabi Air India gi cabin crew nganthoi sharma masin manawno pi ahung gi manungda mahang yaimani Imphal DM College ta ahanba semester exam piram laga mamana bakharaga air hostess ki training yawo sakhibani hari loinana air hostess ki interview da ma khalaktuna Air India gi cabin member oina lairakhibani sai sigi March tha da ma thokla lamki ngarang lebak thiba thawdo odu thoktringa gi mangoinana aroiba call oina ayuk pung 12 makhai tabada ma ki masida mak London tamna pairagani namit khara nidi call tawba phanglaroi June 10 ga mangar halaklaga amung hana pau phongna si haina phongtorangki hariba call asina ma ki aroiba call oikhre haina laikhidrabi gi apokpa Nandesh Kumar Sharmana yamna ningamdana press ta phongtokhiari Makasa tharak poina to papaman Air India gi plane kai ba Manipur gi crew member ani laikidaba si aikhoi khudimaki mangjabani en Biren ngarang Ahmedabad gi London tamna paigada Air India gi plane ma pokhai ba Manipur gi crew member ani laikidaba da Chief Minister en Biren thamoisung na awaba phongdorakli loinana imung munung gi awaba du saruk yabagu loinana makoina laikidaba si makhoi gi imung munung khaknatana marup mapang singamadi aikhoi punamaki oina mangjabani haina former Chief Minister en Biren ma ki ex thagalaki ba warul amana hairi former Chief Minister sinama ki ex thagalaki bu warul amada makhatana hairi bana Manipur gi cabin crew member Kongralapam nganthoi Sharma amasum lamnun them singsan ani Air India gi plane kaib te lekhidre habisi yamna thamoi sokngai ni Air India gi Boeing 7878 aircraft adu passenger sani ga kunthra amasum crew member taragani thoigaloidana London gi dama Ahmedabad gi paiki banai amaromdana Ccpur Mizoram ga phaonariba Guite road sema luisindabana miyam wari Ccpur Mizoram phaonariba Guite road asi haukiba sahi taraga taruki matamasida ningthina sembidabana nongju thagi matamasida amuk hena miyamna kudong sadaba mayoknari haina zomi economic
Planning and Development Agency ki mekai digi pen aba phongdorakli sanglaba sei kya lambi asi semdana lakhiba ga mari lainana hawkiba June mari amasumanga da New Delhi da lup asina NSIDCL ki official sing unaduna lambi asi atuba matamda semba honaba takshin balekri wari sanakiba tugi matungda NSIDCL ki mekai digi lambi asi semnaba Madhya Pradesh ki Bhopal base toba AK Shibare Infrastructure Private Limited Koba Anova Agency ama appoint tawre haibagi paw di leiri aduba hauju phawba lambi SCM ba hobigi thabakti haudri hairaduna atuba matamda lambi SCM na ba mari lenaba singda taksilakli amarom Dr. Aniga nupi amaga nauna COVID positive oire puna positive mga suri Imphal West District ki gari da leiba ladies hostel amada leiba mahairoi amasung hostel atugi mapu COVID-19 positive oikraba matungda ngasi Dr. Ani amasung masagi sai nipukama palom surabi nupi amagasu positive oiri handaki web asida Manipur gi oina COVID positive case ki apunwa masing mga sukri mari lainaba singdagi phangba pauna hai nauna positive oirakraba Dr. Ani edu Regional Institute of Medical Sciences RIMS tagini amana dentist oina thabak tawbune duga amana PG tamdibane Makoy uhumak ngasi test tawura positive oire haiba khanglakibani layong khaji khaji utpanatana makoy da ka hena khudong sadaba thokan ba yaudi maram maduna makoy uhumak home isolation tawduna lainana ba poktak pi daga halankri lushilak poina tendak pa pom Iran gi nuclear thampham missile factory singda Israel na attack satakri IRGC gi ship nuclear scientist laikidre Iran da leribe Indian singmi kupnom sing lainaba section wa pi khreari Operation Rising Lion hai nimithon military operation amagi makada Israel na tuan Iran gi nuclear facility ballistic missile factory singamadi military commander singi nongthak ki attack satakri Israel na ngase yu angan ba nongthak ki attack satakra ba matungna Iran asu Israel gi ngam khai manungda drone samarom hena paisilala kren Israeli military spokesman Brigadier General F. Drapi na phongdokri Iran gi media amadi thawdo adubu uhobusna phongdorakibagi matungina Natanza da leiba Iran gi amna marueba uranium factory da ahoba pokhaibagi makol takibaga loinana amamba maikhu mapai karakpuki adumainamak Natanza nuclear site da radiation thokpigi sang hengalakpo leiti haina International Atomic Energy Agency na phongdo